KSO na CRPF personnel sing kem manungda mapan thokanaba warning torokli ngarang Joribamda KUKI militant amadi CRPF personnel anigi marakta khut thongnabada KUKI militant taramatoi sikiba thodo aduga mai lenana khudaktagi CRPF personnel amatta masa kemdagi mapan thokanaba KSO na thadorpa serol amana khanghalagli serol asina makha taraduna hai thodo aduga mai lenana CRPF na public miyam da khangna lale haizat rifau kemtegi mapan thokpa yaroi karigumba wapam asibu thawodena kemtegi mapan tholaktuna leramlabadi maduda tholakpa afa phatta pumnamak masa masana pujagadabani haina KSO General Headquarter degi Department of Information and Publicity na thadorpa chero amana khalagli polam amata mamalka hena yondanaba ware lemina khare nasi kokomi student France M Su Desam KSA Suk Ms ki thomi singna imfa manungda nomada sangraba yadra polam sing mamal henna yuanba yaro haina trap sathaki baga loinana imfa manungda leiriba wholesaler sing city police ki OC Gokul Chandra amadi kokomi student France ki mihut singa loinana apunba mifam ama pangthoktuna makha tana polam amatta mamal henna yuandaba haina amatta oina lemina khre Joribamda thiba khangna leiriba makoi taruk phangri fawadi thigani haina IGK Jayantana phongdokhre ngasi nukthil pung taruk tegi hayeng nukthil gi pung taruk fawba lup taram doina tampaki mafam khuding makta khudak ki pung kunmari ki total shutdown lokthokle KUKI noi ngamlaga ai faw ai hatlu adubu maral leitaba icham chamjaba khulai paidaba nupi angang ahal khara halaga Fazillaga akan basaganu same for you haina asumna Lucypriya kangu jamna phongdorok KUKI singna khut tharakpada apunma security singna paphum pinaba ready da leire thiba khangna leiriba mioi taruk phangdribau thiba lepkhiroi